ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡꯗ ꯑꯍꯨꯝ ꯁꯤꯔꯦ, 30ꯔꯣꯝ ꯁꯣꯛꯈ꯭ꯔꯦ, ꯒꯥꯔꯤꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯂꯣꯌꯥꯉꯥꯟꯕ ꯑꯃꯗꯤ ꯁꯅꯥꯇꯣꯟꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯌꯨꯝꯅꯥꯝ ꯄꯥꯂꯧ ꯆꯤꯡꯖꯦꯜꯗ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅ ꯈꯪꯒꯗꯕꯅꯤ MLA ꯂꯣꯀꯦꯁꯣꯔ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯁꯝꯕꯜ ꯈꯥꯕꯒꯤ ꯋꯥꯔꯦꯞ ꯍꯟꯗꯣꯛꯅꯕ ꯃꯤꯖꯣ ꯂꯨꯞꯁꯤꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯤ ꯑꯅꯥ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯛꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯣꯟꯕꯗꯒꯤꯅꯤ꯫ CPI ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡꯗ ꯑꯍꯨꯝ ꯁꯤꯔꯦ, 30ꯔꯣꯝ ꯁꯣꯛꯈ꯭ꯔꯦ, ꯒꯥꯔꯤꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯌꯥꯝꯂꯥꯜ ꯄꯣꯜ ꯀꯧꯕ ꯑꯃ ꯃꯍꯥꯛꯀꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇꯒꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯏꯔꯥꯡꯅ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯁꯤꯡ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯡ ꯍꯧꯕꯗ ꯌꯥꯎꯕ ꯑꯍꯨꯝ ꯁꯤꯔꯒ 30ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯠꯂꯥꯏ パイꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯔꯒ ꯅꯨꯄꯤ ꯃꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ DC ꯑꯣꯐꯤꯁ, SP ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯂꯒ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅ ꯇꯤꯌꯔ ꯒꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯒꯥꯔꯤ ꯑꯅꯤ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯔꯣꯝ ꯇꯥꯕꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯔꯥꯎꯟ ꯌꯥꯎꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯃꯔꯛꯇꯨꯗ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯇꯨꯅ ꯈꯨꯗꯛꯇ ꯁꯤꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯁꯣꯛꯄ ꯌꯥꯎꯅ ꯃꯤ 30ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯁꯣꯛꯄ ꯑꯅꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯦꯡꯕꯗ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ SPꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯩ ꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯀꯟꯐꯥꯔꯝꯗꯤ ꯑꯣꯏꯗꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯣꯡꯃꯩꯁꯤꯡ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯂꯨꯠ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯁꯤꯌꯥꯝ ꯂꯥꯜ ꯄꯣꯜ ꯀꯧꯕ ꯑꯃ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ SP ꯁꯦꯕꯥꯅꯟꯗ ꯁꯔꯚꯦꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣ ꯉꯔꯥꯡ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯔꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯅꯤ ꯍꯥꯏꯅ SPꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯁꯄꯦꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯆꯨꯔꯆꯥꯟꯄꯨꯔ ꯔꯤꯖꯥꯔꯚ ꯂꯥꯏꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯣꯌꯥꯉꯥꯟꯕ ꯑꯃꯗꯤ ꯁꯅꯥꯇꯣꯟꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯌꯨꯝꯅꯥꯝ ꯄꯥꯂꯧ ꯆꯤꯡꯖꯦꯜꯗ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅ ꯈꯪꯒꯗꯕꯅꯤ MLA ꯂꯣꯀꯦꯁꯣꯔ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥꯉꯥꯟꯕ ꯑꯃꯗꯤ ꯑꯣꯀ꯭ꯔꯝ ꯁꯅꯥꯇꯣꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇꯒꯤ ꯂꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯨꯝꯅꯥꯝ ꯄꯥꯂꯧ ꯆꯤꯡꯖꯦꯜꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯣꯌꯥꯉꯥꯟꯕ ꯑꯃꯗꯤ ꯁꯅꯥꯇꯣꯟꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12 ꯍꯦꯜꯂꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ, JACꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯧꯕ ꯑꯅꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯅꯕ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯥꯛꯈꯤ꯫ ꯑꯊꯧꯕ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯣꯌꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗ ꯄꯨꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯂꯩ ꯆꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯊꯧꯅꯤꯈꯤ꯫ ꯇꯨꯡꯗ ꯑꯔꯣꯏꯕ ꯂꯣꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯣꯜ ꯆꯟꯈꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JACꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯣꯀ꯭ꯔꯝ ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯥꯏ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ CMꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ CMꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯅꯤ꯫ 22ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯄꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ 22ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯁꯤꯡꯅ ꯂꯩꯔꯤꯕ ꯄꯣꯁꯠ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯍꯨꯠ ꯁꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ
ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯕꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ, PDM-ꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ 100% ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯌꯥꯗꯅ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ, ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯣꯌꯥꯉꯥꯟꯕ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯆꯩꯆꯠ 16ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯣꯡꯃꯩ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯣꯀ꯭ꯔꯝ ꯁꯅꯥꯇꯣꯟꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯈꯥꯕꯩꯁꯣꯗ ꯂꯩꯕ 7ꯁꯨꯕ MR ꯑꯃꯗꯤ ꯄꯥꯡꯒꯩꯗ ꯂꯩꯕ MPDCꯗ ꯊꯣꯝꯖꯤꯜꯂꯛꯄꯗ MPDCꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ BSF ꯑꯃꯗꯤ CRPFꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯁꯝꯕꯜ ꯈꯥꯕꯒꯤ ꯋꯥꯔꯦꯞ ꯍꯟꯗꯣꯛꯅꯕ ꯃꯤꯖꯣ ꯂꯨꯞꯁꯤꯡꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯂꯦꯞꯇ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ (FMR) ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯕꯤꯅꯕ ꯃꯤꯖꯣꯔꯥꯝ NGO ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ (NGOCC)ꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯃꯤꯖꯣ ꯖꯤꯔꯂꯥꯏ ꯄꯥꯎꯜ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ-ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ NGOCC ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯁꯦꯟꯇꯔꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯑꯃꯗꯤ FMR ꯂꯧꯊꯣꯛꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯕꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ UN ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯣꯟ ꯗꯤ ꯔꯥꯏꯠꯁ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ 2007ꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯇꯣꯈꯥꯏ-ꯇꯣꯈꯥꯏ ꯇꯥꯍꯜꯂꯒ ꯌꯦꯜꯍꯧꯉꯣꯏꯁꯤꯡꯒꯤ ꯍꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯕ UNDRIPꯒꯤ ꯑꯥꯔꯇꯤꯀꯜ 36ꯀꯤ ꯃꯈꯥꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ FMR ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯗ ꯂꯩꯔꯤꯕ ꯅꯥꯠ, ꯆꯠꯅꯕꯤ ꯃꯥꯟꯅꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇꯔꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯉꯛꯄ ꯐꯥꯎꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯁꯦꯟꯇꯔꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯆꯤꯟ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤ, ꯅꯥꯠ ꯑꯃꯠꯇ ꯑꯣꯏꯔꯤꯕ ꯃꯤꯖꯣꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤ, ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯁꯤ ꯑꯅꯥ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯛꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯣꯟꯕꯗꯒꯤꯅꯤ (CPI) ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ, ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯌꯨꯝ-ꯀꯩ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯁꯣꯟꯕꯅꯤ ꯍꯥꯏꯕ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯗ ꯆꯦꯔꯣꯜ ꯑꯃꯅ ꯇꯨꯃꯈꯣꯡ, ꯃꯣꯏꯔꯥꯡꯄꯨꯔꯦꯜ, ꯁꯥꯟꯇꯤꯄꯨꯔ ꯑꯃꯗꯤ ꯈꯥꯃꯦꯟꯂꯣꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯁꯨꯒꯨꯅꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯌꯨꯝ-ꯀꯩ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯛꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕꯅꯤ꯫ ꯂꯥꯟ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯍꯟꯕ ꯂꯩꯇ꯭ꯔꯤꯕꯅꯣ? ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯅ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ NSCN-IMꯒꯤ ꯗꯤꯄꯨꯇꯤ ꯀꯤꯂꯣꯟꯁꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯕꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯅꯠꯇꯦ꯫ ꯍꯟꯗꯛ ꯐꯝꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯊꯧꯗꯣꯛꯀꯤ ꯆꯞ ꯆꯥꯕ ꯑꯦꯖꯦꯟꯗꯥ ꯌꯥꯎꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫